Good morning. Ngasi runes ki reading yung minor se runes ki reading se group 1 group 2 aina khado se ko group 1 and group 2 ko hade number 1 natraga number 2 ani sigi manungda apamba number ama khanbira se ko ado number 1 dana group 1 dana karamba symbol laki yang se group 2 dana karamba symbol laki yang se ko ado sida leiriba akoi gi kena sai tare ko nung sing se ki dagi dum lokho ga hai tare ko smaina tigi yang go dumaina hade two runes katang lokho ga hamba energy ko hamba energy sida leire aduga akombagi na sida leire ko hade runes 1 group 2 ko ahambagi group 1 khanba ngai joina haragari ngasi se chathok kothok matam da ko ai joina success kumba leiba dumaina oina oi ko hadi pot sing se du phadana balance toroga chatpiu ko chawba ya de keno to boya de ko ai mai pakani haibagi dumaina confident amaga loina dumaina gumba chatpi ko ahamba laiba akoi gi runes ki meaning se ko aduga group 2 dana lai se kaino ha matam se ko engonda kaino ma hai tare ko pot ama changak pa gumba oi ko hadi ahana mana kaino ma pibi bani khangde hadi gift ni khangde natraga ai gi moi gi site engonda kaino ma pot ama pibi ro ko pa do maina su oi aduga amana mu lai na ko hadi kitang spirituality room dar sine ko lai lai ningba kot pa har sine ko samna ha bada adu dana hadi sha se sum lai tinga thaja da ba mi gumba oi raga di kitang spiritual oi ba haragadi ningo be shor se ngasai gi hadi tukata ya de adu tawda ya de ada tawda ya de ha bagi mo ta tar ngatang phamaga ningja ba meditate kumba tawraga aina ningi ba aina pame so bungo aina si se aina ningja di se phangjage ko chage kaina ko adum bai mong da adumaina gumba ni biyo ko hadi kaino to matam sa kana spiritual oyo na haragadi du thamai hai lei myam katpa do khatang na spirituality ring aduna religious rom da lae ko adu sida lere ko ngasi gi oina runes ki reading se so ma'am thank you